ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯔꯔ ꯁ꯭ꯇꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯖꯦꯂꯦꯛꯁ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯔꯨꯞꯁꯤꯡ, ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯔꯦꯗꯤꯠꯇ ꯖꯣꯏꯟ ꯑꯣꯐꯤꯁꯤꯌꯦꯜ 005 ꯀꯧꯕ ꯑꯦꯀꯥꯎꯟꯠ ꯑꯃꯅ ꯋꯥꯔꯤ ꯑꯁꯤ ꯁꯦꯌꯔ ꯇꯧꯔꯛꯈꯤꯕꯅꯤ. ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯒꯤꯅꯤ. ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯗ ꯊꯣꯛꯈꯤ. ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯤꯇꯔ ꯀꯧꯏ. ꯊꯧꯗꯣꯛ ꯑꯁꯤ ꯄꯤꯇꯔꯅ ꯖꯄꯥꯟꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ. ꯊꯧꯗꯣꯛ ꯑꯁꯤ ꯇꯦꯀꯤ-ꯇꯦꯀꯤ ꯀꯧꯕ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ. ꯃꯌꯥꯝꯗ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯕꯁꯤ ꯁꯨꯒꯥꯏꯅ ꯇꯥꯛꯆꯒꯦ. ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯕꯁꯤ ꯖꯄꯥꯟꯒꯤ ꯎꯔꯕꯥꯟ ꯂꯤꯖꯦꯟ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯒꯤ ꯃꯃꯤꯡꯅꯤ. ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯥꯁꯤꯃꯥ ꯔꯦꯜꯀꯣ ꯀꯧꯏ. ꯅꯨꯄꯤ ꯑꯁꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯇ꯭ꯔꯦꯟꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯇ꯭ꯔꯦꯟꯒꯤ ꯆꯦꯟꯐꯝ ꯂꯝꯕꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯩꯈꯤ. ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯇ꯭ꯔꯦꯟ ꯑꯃꯅ ꯇꯛꯄꯗꯒꯤ ꯀꯥꯁꯤꯃꯥ ꯑꯗꯨ ꯁꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ. ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯃ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ. ꯍꯥꯏꯕꯗꯤ ꯃꯈ꯭ꯋꯥꯡ ꯇꯠꯈꯤ. ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯛꯆꯥꯡ ꯈꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯀꯥꯁꯤꯃꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯈꯔꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯥꯁꯤꯃꯥꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯁꯤꯗ꯭ꯔꯤ. ꯈꯨꯗꯛꯇ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ. ꯀꯥꯁꯤꯃꯥꯅ ꯉꯥꯏꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯥꯁꯤꯃꯥ ꯑꯗꯨꯃꯛ ꯁꯤꯈꯤ. ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯈꯤ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯛꯇꯨꯅ ꯊꯤ ꯍꯥꯏꯕ ꯑꯁꯤꯅꯤ. ꯋꯥꯔꯤ ꯑꯁꯤ ꯀꯨꯏꯔꯕ ꯃꯇꯝꯒꯤꯅꯤ. ꯑꯗꯨꯒ ꯀꯥꯁꯤꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯅ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯥꯁꯤꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯡ ꯌꯥꯎꯗꯕꯅꯤꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯈꯨꯅꯤꯡꯅ ꯂꯩꯃꯥꯏꯗ ꯊꯦꯡꯂꯒ ꯆꯠꯄ ꯑꯗꯨꯗ ꯇꯦꯛ-ꯇꯦꯛ ꯂꯥꯎꯕ ꯀ꯭ꯔꯤꯄꯤ ꯑꯣꯏꯕ ꯁꯥꯎꯟ ꯑꯃ ꯊꯣꯛꯏ. ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯤ. ꯇꯦꯀꯤ-ꯇꯦꯀꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗ ꯄꯤꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯑꯩꯒꯤ ꯃꯤꯡ ꯄꯤꯇꯔ ꯀꯧꯏ. ꯑꯩ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅꯤ. ꯑꯩꯗꯤ ꯁꯨꯠ ꯅꯠꯇ꯭ꯔꯒ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯨꯠꯀꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ. ꯊꯧꯗꯣꯛ ꯑꯁꯤ 1991ꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ. ꯃꯇꯝ ꯑꯗꯨ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯨꯠꯀꯤꯗꯃꯛꯇ ꯑꯩ ꯖꯄꯥꯟꯗ ꯆꯠꯄ ꯇꯥꯔꯝꯃꯤ. ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝ ꯑꯗꯨꯅ ꯖꯄꯥꯟꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯄꯤꯛꯄ ꯕꯠꯖꯦꯠ ꯐꯪꯂꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯁꯨꯠ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯗꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯤ. ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝ ꯑꯗꯨ ꯖꯄꯥꯟꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯖꯄꯥꯟꯗ ꯆꯠꯅꯅꯕ ꯄꯩꯁꯥ ꯑꯦꯗꯚꯥꯟꯁ ꯍꯥꯟꯅ ꯐꯪꯂꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯑꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯖꯄꯥꯟꯗ ꯆꯠꯄꯗꯣ ꯉꯝꯍꯧꯗ꯭ꯔꯦ. ꯑꯩꯗꯤ ꯃꯈꯣꯏꯅ ꯖꯄꯥꯟꯗ ꯊꯨꯡꯂꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯇ ꯖꯄꯥꯟꯗ ꯊꯨꯡꯒꯗꯕꯅꯤ. ꯃꯈꯣꯏꯗꯤ ꯑꯩꯅ ꯖꯄꯥꯟꯗ ꯊꯨꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯟꯅ ꯍꯪꯒꯠꯅ ꯖꯄꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯊꯨꯡꯗꯨꯅ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯞ ꯇꯧꯒꯗꯕꯅꯤ. ꯑꯩ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13, 1991ꯗ ꯖꯄꯥꯟꯗ ꯊꯨꯡꯂꯝꯃꯤ. ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯝ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯡꯒꯠꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10, 1991ꯗ ꯖꯄꯥꯟꯗ ꯊꯨꯡꯂꯝꯃꯤ. ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯖꯄꯥꯟꯒꯤ ꯀꯥꯟꯁꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯂꯦꯟꯗ ꯇꯧꯈꯤ. ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯣꯔꯛꯄ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗ ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯝꯂꯦ. ꯑꯩꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯑꯩꯒꯤ ꯇꯤꯝꯁꯤꯡꯗ ꯑꯩ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈꯤ. ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯅ ꯍꯥꯏꯔꯤꯕꯁꯤ
कार अमसुंग ड्राइवर असी हयेंग अयुक्की नोंग ngānbada oina available oigani haina hairaki अहिंग अदुदा आइना लेनबा मफम अमता लेरमदी मसदिगे आइना केप तौखी अमदी मफम अदुगी टैक्सी ड्राइवर दा आइना मखोइगी ओइबा लोंदा मफम असिदा पैसा यामना चावदबा होटल गुम्बा फंगद्रा यारगदी होटल अमता ngasi अहिंग सिम लेनबा अमता थिबियो हाइना हाइजरमी मरुदगी टैक्सी ड्राइवर अदुना आइबु मखोइगी लोकल होटल अमदा पुदुना लाखी लोकल होटल अदु एयरपोर्ट अदुदगी किलोमीटर 2 मुक चटलगा लई रेलवे स्टेशन अदुगदी यामना नगनरी होटल अदुगी ममिंग अदुदी आई निक्सिंग थोक्ट्रे अदुबु आई मसिमदी खंगी मदुदी टैक्सी ड्राइवर अदुना मफम अदुगी पैसा यामना चावदबा होटल अमदा आइबु पोरकी हाइबसिमदी खंगी मसिदगी आइना होटल अदुगी लोकेशन अदु आइगी टीमदा फॉरवर्ड तोरमी अदुगा नोंगालगा आइगी टीमना होटल अदुदा कार अमा थरक्तुना आइबु लोब लाकदबा वेरमी आई होटल अदुगी मंगा सुबा फ्लोर की रूम नंबर 216 की का अदु फंगलमी अदुगा रूम अदुगी थोंगाउदगी रेलवे स्टेशन की प्लेटफॉर्म अदुआ लोइना सेंगना उरमी साब थकपदी हाना होटल जौरक्तिङैदा लोइना साब थकप तौरक्लै अदुगा साब थकप लोइना तौखरबदिना सुरुप कुंबा अमा खंथक थंनिंगलै मसदिगा आइना होटल की स्टाफ सिंगबु कौरमी अदुबु कनागुंबा मता आइना कौरिबादुदा लाकपिरमती अदुगा अमना होटल अदुगी स्टाफ सिंगी मीसिंग असिसु असुकी मतिक जमलमदी मसिदगी आइना होटल अदुदगी थोरक्तुना मफम अदुगी नॉर्मल मार्केट अमदा सुरुप थिरमी दुकान खरा अमदी सुरुप फंगलमदे अदुगा दुकान खरा अमदी थोंग लोनखरे आइना खलमी मदुदी रेलवे स्टेशन असिदा अहिंग थेंगबा फावबा मियोय चथोक चसिन तौई हाइना मदुदा कनाना खंगनी सुरुप फंगलबदी आई प्लेटफॉर्म तमना लाकलमी अदुपु प्लेटफॉर्म अदुदी कनामत लैबा उदी मदुदा आइना खलमी मदुदी ngasi haiba numisimadi ai churup thakpa phanglaroi haina maduda aina ahal oiraba nupa ama churup thakpa do laptakna urami ai ahal adugi manakta salami aduga makhoi gi oiba londa wari khara sanana su hotnei marudagi aina ahal adudagi surup ama lawrami aduga amana aina lairiba platform ado no smoking area oirami ai platform adudagi atopa mafam amada amuk laklami मफम अरुदगी जेंबदा रेलवे स्टेशन की लंबी अदु सांगना सेंगना उरमी आई मफम मरुदा लेप्तुना सुरुप अदु थकलमी अदुगा मिनिट 5 मुक लैरबा मतुंग तुंग ओंथोक्तुना जिंगलुबा मतमदा प्लेटफॉर्म अदो इहांग हांगलमी कनामता लैबा उरमदे आइना असुम लाकपदा खंगलमी मदुदी प्लेटफॉर्म अदुदा लैरिबा सी आई इथंतने हाइबसी खंगलमी तौरिबा मवोंग अदु इसादा हाइनतबा फावी मस्तिगा आइना चुरुप अदु मुथत्तुना प्लेटफॉर्म अदुदगी मपानदा थोरक्लगे हाइना मफम अदुदगी सत्पा हौरमी आइना प्लेटफॉर्म अदुदगी मपानदा थोरक्लगे हाइना सत्पा हौरक्पा अदुदा करिगुंबा अंगक्पा खोंजल अमा तारई खोंजल अदुदी कनागुंबा अमना सोकपदगी खांगमंग नमदुना लावबगे मखोल कया कया तारई अदुगा अमना लैमाइदा करिगुंबा पोसक अमना ताक ताक लावना थेंगलगा सिटलगा सत्पगुंबगी मखोल अमगा अमुक तारई मिनिट खरा मुक्ति मखोल अदो तारमी मखोल अदु ngaiak tarba matungda मखोल अदो आइना लैरिबा मफम अदुदा लालगा चटखी आइदी मखोल अदु करम्बा पोसक्किनो हाइबा असि खंगबा ngamlamdi ngakhtang लैरबा matungda मखोल अदो तादुना मखोल अदुना चटखिबा माइकै अदुदा इनदुना यिंगदुबा मतमदि नुपी अमा मकोक्तगिना मख्वांग फावबा खक्तंग जावबा नुपी अमगी मखुटकी खुनिंग अदुना लैमाइदा ताक ताक लाउना सिटपोय तकपोय तौदुना प्लेटफॉर्म की मफम अमदगी मफम अमदा सननबा होनरंबादो आइना उरमी नुपी अदु यामना किथि किरुम तौदुना लैबदो आइना उरमी आइना नुपी अदो आइना कौरमी आइना हेक नुपी अदुबु कौबा मतम अदुदा खंगहौदुना ngसाइकी आइगोंदा चुरुप पिरखिबा अहल अदो खोंगलै थुना आइगी इनाक्ता लाक्तुना आइबु प्लेटफॉर्म अदुगी करिगुंबा फगलांग अमगी मरुमदा सिंगसिनखी अदुगा आइबु तुमिन्ना लैननबा मखुटना इंगित तौरई मदुदा आइना फगलांग अदुगी अहोबदा यिंगलुबा मतमदरी नुपी अदु तुंगदो ओंथोरक्तुना कोयेंग येंगदुना लैरमी आइगे खोंजल अदु ताबदा आइबु थिबा ओइना नुपी अदुना कोयेंग येंगदुना लैरिबनी हाइना आइना खलमी ईतना पुंतै तैरबा काथेक्लबा नुपी अदुगी
ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯈꯤꯕꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯖꯥꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯏ꯫ ꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯝꯂꯒ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯡꯒꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯑꯁꯨꯝ ꯆꯠꯈꯠꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯣꯟꯗꯣ ꯈꯪꯅꯗꯕꯅꯤꯅ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ, ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯇꯤꯀꯤ ꯇꯤꯀꯤ ꯍꯥꯏꯅ꯫ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯤꯀꯤ ꯇꯤꯀꯤ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯇꯤꯀꯤ ꯇꯤꯀꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯩ ꯀꯤꯈꯤꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯒꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯝꯍꯥꯡꯒꯨꯝꯅ ꯏꯆꯤꯛ ꯆꯤꯛꯏ, ꯏꯇꯥꯛ ꯇꯥꯛꯏ, ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯩ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯇꯠꯇꯅ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯀꯤꯕ ꯐꯥꯎꯕꯅ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯝꯄꯅꯤ ꯀꯥꯔ ꯑꯃ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯀꯥꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯑꯩꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯈꯣꯏꯅ ꯊꯥꯖꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯅꯥꯃꯠꯇꯗ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯦ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯃꯀꯨꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯃꯀꯨꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯔꯤ꯫ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯀꯔꯝꯕ ꯍꯤꯡꯆꯥꯕꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯥꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯖꯥꯗꯨ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯀꯨ ꯑꯃ ꯑꯣꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯂꯥ ꯆꯨꯖꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯃꯤ ꯑꯣꯟꯗꯨꯅ ꯂꯩ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯀꯨ ꯑꯃ ꯑꯣꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯥꯛ ꯇꯝꯂꯝꯃꯤ꯫ ꯂꯥꯂꯥ ꯆꯨꯖꯥ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯦꯛꯁꯤꯀꯣ ꯑꯃꯗꯤ ꯃꯦꯛꯁꯤꯀꯣꯒ ꯅꯛꯅꯕ ꯃꯐꯝ ꯈꯔꯗ ꯂꯥꯂꯥ ꯆꯨꯖꯥ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯌꯥꯝꯕ ꯊꯣꯛꯀꯜꯂꯤ꯫ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯔꯦꯗꯤꯠꯇ ꯁ꯭ꯀꯣꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯁꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯃꯤꯡ ꯁ꯭ꯀꯣꯠ ꯀꯧꯏ꯫ ꯑꯩ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯁ ꯁꯤꯇꯤꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯅ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯑꯆꯧꯕ ꯃꯀꯨꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯆꯍꯤ ꯈꯔꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯆꯍꯤ ꯈꯔꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯚꯦꯂꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 2 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯦꯛꯁꯥꯁ ꯔꯤꯑꯣ ꯒ꯭ꯔꯥꯟꯗꯒꯤ ꯁꯤꯐꯠ ꯇꯧꯔꯒ ꯋꯦꯁꯠ ꯇꯦꯛꯁꯥꯁꯀꯤ ꯖꯦꯛꯂꯤ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯩꯅꯅꯕ ꯍꯣꯡꯂꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯅꯧꯕ ꯌꯨꯝ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯖꯒꯥꯁꯤꯡꯗ ꯌꯦꯡꯕꯗ ꯏꯍꯩ ꯍꯩꯅꯗꯕ, ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯏ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ꯫ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯈꯪꯅꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯌꯨꯝ ꯑꯃꯒꯁꯨ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯒ ꯆꯍꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯁꯨ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏꯒꯤ
yumgi miyoisinga amana amagi yumda lakthok laksin tawba hore aina nupi adugi mayumda chathok chasin tawbada khanglakhi marudi nupi adugi yumgi miyoising adu yamna anda biswas oirami oroi paroi dabada yamna thajarami nupi adugi yumgi miyoisingna nupi adubu Harry Potter movie phawwa yinghande makhoi jadu tawba michang tawbada yamna thajarami makhoi hapta amada ahumlak charsta chatli aduga numidang tarakpadana miyoi kana amata yum adugi mapanda thoklamdi nupi adugi miyoising adu anda biswasta yamna thajaba haibado oi aina makhoigi yumda chatpa matamda nupi adugi mamana aingonda Texas amadi Mexico gi but bread thawaina changbagi wari kaya ama libirami nongmadi nupi adugi mamana aingonda lala chuja kopa hingsabi adugi maramda haibirami nupi adugi mamana haibada lala chuja haibasi ayuk nungthengi matamda nupi amagi sakpham sawong sabanda lei aduga numidangi matamdana yamna sauraba maku ama olai haibasini achago maku adu olaba matungda miyoi kayabu hingsabi aduna sarak tamlami lala chuja kopa hingsabi asina ayamba sarak tamba matamda angang singbu pharami lala chuja kopa hingsabi asina angang singbu pharibek maramdi angang sing adu saitan lai phatabada bali tawduna katlabadi lala chuja kopa hingsabi asigi sakdi hengatli haini nupi adugi mamana aingonda lala chuja kopa hingsabi adugi maramda maru oiba information mayam ama haibirami maladi hingsabi asi numidangi matamda huisen khongbagi makhol thoi haibasini maruda kana gumbana makhol aduta khumluba haibadi huisen khongluba taragadi miyoi adu lala chuja hingsabi asina pharaga pui haibasini aduga amana kana gumbana lala chuja hingsabi adu uruba taragati miyoi adugi damak isorda asoi angam thokhan bigano haina thaunijaba mathau tai aduga kanagumba amagi yumgi thong thunauda achau achauba asangba sagi manba khujingi mami taram lagati miyoi adu section daba yadabani maramdi miyoi adu lala chuja hingsabi asina question senduna leirabani aduga ahing noyai ama hektada miyoi aduda hingsabi aduna attack tawbugi chance jamna wangna leiribani hingsabi asigi maramda khanglaba matungda ai ngakpa phawki maramdi ai asigumba butpret hingsabi hingsabada ai thajaramdi masigi matung chahi kaya haukraba matungda ai class 5 kari aina class 5 karakpa matamda nongma nupi adugi mayumda leirami nupi aduga aiga makhoigi yumgi mapanda leiba triangle da sanarami mayamna triangle haribasi karino haibasi mayamgi marakta khangbidaba yarom khini haina khanjai triangle haibasi karino haibasi mayamda information pijari triangle haibasi phawratuna tawba chungba phanba yaba yamna angang singna sanaba nungaiba posak amani numidang nya changlakpa aduwaida ayamati nupi aduga makhoigi yumgi mapanda leiba triangle aduda chungba phanba sanarami numittugi numidang adu purnima oibana thabalsu yamna farami triangle aduda chungba phanba asum sanarakpana karamba kanda numidangi pung tara takhibanu haibado khanghaudrei asum chungba phanba torakpana waman khiduna ikoyani triangle aduda hiptuna atiyada thokliba purnimagi mangal leiraba thajadu bujinglami triangle aduda hiptuna ikoi ani atiyada thokliba thawar misak chingbu yinglaga wari sanadun leiringaida yamna hauba makholda huisen khongbagi makholama tarakhi huisen khonglapagi makhol adu tabada ikoi yamna kirami aikoi anina khanglami madudi huisen khongliba matam maduda aikoina amuk huisen khongluba yade haibasini aikoi ani kina triangle aduda hiptuna lei matam aduda ai yamna kirami adubu nupi adudi aina kiriba sangarudagi saruk chama hena kiribani nupi adu kiman khibana magi leijabi saktira aigi khutta kanna pairakhi amadi isorda asoi angam thokhan biganu haina tattana khurumjari minute khara amuk tumina laikhraba matungda amukka hanna huisen khongbagi makholado amukka hanna tarai handakti makholado aikoina lariba mafam marudagi khara nakna lai makholadu tabada nupi adu ki khibana loire amadi aingonda yamna thuna yumgi manungda chenselasi haina hairakhi
ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯇ꯭ꯔꯦꯡꯒꯂꯔ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯌꯨꯝ ꯇꯝꯅ ꯌꯧꯅꯅꯕ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯕ ꯍꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯎꯆꯦꯛꯀꯨꯝꯕꯒꯤ ꯃꯁꯥ ꯍꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯨꯝꯂꯛꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯗꯧꯅ ꯇꯧꯕ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯨꯝꯂꯛꯄꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯆꯥꯎꯔꯕ ꯃꯀꯨ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯆꯧꯕ ꯃꯀꯨ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯐꯤꯠ 15ꯃꯨꯛ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯆꯧꯕ ꯃꯀꯨ ꯑꯗꯨꯒꯤ ꯌꯦꯠꯀꯤ ꯃꯁꯥꯗꯒꯤꯅ ꯑꯣꯏꯒꯤ ꯃꯁꯥ ꯐꯥꯎꯕꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯐꯤꯠ 13ꯃꯨꯛ ꯁꯥꯡꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯏꯅ ꯄꯥꯏꯅ ꯃꯀꯨ ꯑꯗꯣ ꯑꯩꯈꯣꯏ ꯇꯝꯅ ꯌꯦꯡꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯣꯇꯤꯁ ꯇꯧꯏ ꯃꯗꯨꯗꯤ ꯃꯀꯨ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯀꯣꯛ ꯄꯥꯜꯂꯤ ꯑꯃꯗꯤ ꯃꯀꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯡꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨꯒꯤ ꯈꯨꯖꯤꯟꯁꯤꯡꯗꯨ ꯃꯀꯨꯒꯤ ꯈꯨꯖꯤꯟꯗꯧꯅ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯡꯅ ꯇꯨꯝꯂꯒ ꯄꯥꯜꯂꯤ꯫ ꯂꯥꯜꯂꯦ ꯆꯨꯖꯥ ꯀꯧꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯅ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯃꯀꯨꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯤꯈꯤꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅꯃꯛ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯏ ꯍꯥꯏꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅ ꯇꯣꯛꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯃꯀꯨꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯂꯥꯜꯂꯥ ꯆꯨꯖꯥ ꯀꯧꯕ ꯃꯀꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯗ ꯂꯥꯜꯂꯥ ꯆꯨꯖꯥ ꯀꯧꯕ ꯃꯀꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯐꯣꯇꯣ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯤ, ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯁꯃꯨꯗ꯭ꯔꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕ ꯑꯞꯁ꯭ꯋꯤꯞ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯦꯗꯤꯑꯣ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯥꯏꯁꯇꯦꯔꯤꯌꯣꯁ ꯁꯥꯎꯟ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯁꯤ ꯄꯦꯁꯤꯐꯤꯛ ꯃꯦꯔꯤꯟ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯂꯦꯕꯣꯔꯦꯇꯔꯤꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ ꯂꯥꯛꯂꯤꯕ ꯁꯥꯎꯟ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯨꯟꯖꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯥꯎꯟ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯑꯁꯤ 1991ꯒꯤ ꯑꯥꯒꯁꯠ ꯊꯥꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯅꯤ꯫ ꯁꯥꯎꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯤꯁꯄ꯭ꯔꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯈꯤ꯫ ꯁꯄ꯭ꯔꯤꯡ ꯑꯃꯁꯨꯡ ꯑꯣꯇꯝ ꯁꯤꯖꯟ ꯃꯇꯝꯗꯗꯤ ꯁꯥꯎꯟ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯁꯤꯖꯟꯁꯤꯡꯗꯗꯤ ꯁꯥꯎꯟ ꯑꯁꯤ ꯇꯥꯕ ꯐꯪꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯏꯁꯇꯦꯔꯤꯌꯁ ꯑꯃ ꯑꯣꯏꯔꯤꯕꯗꯤ ꯁꯥꯎꯟ ꯑꯁꯤ ꯑꯍꯥꯟꯕ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯆꯍꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯆꯍꯤ ꯑꯁꯨꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯎꯟ ꯑꯁꯤꯒꯤ ꯍꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯁꯨꯝ ꯇꯞꯊꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯁꯤ ꯇꯞꯊꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗꯒꯤ ꯋꯤꯁꯄ꯭ꯔꯤꯡ ꯑꯣꯏꯅ ꯂꯥꯛꯄ ꯁꯥꯎꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯂꯤ꯫ ꯑꯦꯛꯁꯄꯔꯠ ꯈꯔ ꯑꯃꯅ ꯍꯥꯏꯔꯤꯕꯁꯤ ꯁꯥꯎꯟ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯁꯕꯃꯦꯔꯤꯟ ꯚꯣꯜꯀꯦꯅꯣ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯚꯣꯜꯀꯦꯅꯣ ꯊꯣꯛꯀꯟꯕ ꯂꯩꯃꯥꯏꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯚꯣꯜꯀꯦꯅꯣ ꯊꯣꯔꯛꯇꯨꯅ ꯕꯕꯜꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯀꯗꯕꯗꯨ ꯕꯕꯜꯁꯤꯡꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯞ ꯒꯨꯍꯥꯒꯨꯝꯕꯗ ꯆꯪꯈꯤꯗꯨꯅ ꯇ꯭ꯔꯦꯄꯦꯠ ꯇꯧꯈꯤꯕꯗꯒꯤ ꯕꯕꯜꯁꯤꯡ ꯑꯗꯨ ꯊꯦꯡꯒꯥꯏꯅꯕ ꯑꯃꯗꯤ ꯕꯕꯜꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯄꯗ ꯑꯥꯏꯁ ꯕ꯭ꯔꯦꯛ ꯎꯟ ꯃꯄꯥꯛꯇ ꯊꯦꯡꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯄꯔꯠ ꯈꯔ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯂꯨꯕ ꯗꯤꯞ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡ ꯍꯟꯖꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯑꯟꯀꯣꯟ ꯁꯤ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯁꯥꯎꯟ ꯑꯁꯤ ꯄꯨꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕꯅ ꯃꯥꯏꯁꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯔꯤꯌꯦꯜ ꯇꯥꯏꯝ ꯚꯤꯖꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ꯫ ꯃꯌꯥꯝ 16 ꯇꯥꯏꯝ ꯁ꯭ꯄꯤꯗ ꯐꯥꯁꯇꯔ ꯑꯣꯏꯍꯜꯂꯕ ꯁꯥꯎꯟ ꯑꯁꯤꯒꯤ ꯚꯤꯖꯟ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ꯫